ngasi megi tang ahum hokhiba ingrai zairon lising aniga kulhumdoida 3rd May da Manipur da thokhiba yamna ningamdaba kuki narco terrorism na sinlangba mitei singi mathakta landa biduna pikhraba kaimta khangjadriba angang sing amasung maran lejadaba nupi angang kaya yum thadoktuna chenagiba loina na laipa ke amadi inat ki saktam ngaknanaba khunjagi khungak paichininau sing thawaina pontha oiduna masing thingamdana punchi pikham nakhibabu ningsingduna ngasi mitele bagdagi tamna leiraba jaribon lamda masidasu pikhraba khungang humgi apunba maira paibi lob Gwalipar Jalampur Wangkhailekai maira paibi lupna amatoina ngasigi numidang wairam sida punsinduna thokriba ningamdaba thodok adubu ningsingba loinana punsi pikham nakriba thawai sing yaibi sing aduna mapunakta ingthana leirunaba haidana mafam sida leiriba yoga center amasung apokpa lining kon punna leiriba complex sida maira punna katminadana amasung mayam punsin minaduna ngasi numit adu ningsingduna amatoina ikhoi laipake amadi khoiga identity ngaktaba yade haina wasak warep nadana maira katpa numit ki saktam ama video matek ama thangachari Kena coba mobile dong dari